Hello guys, welcome back to my channel. Ngasidi DSP Thoithoigi channel da miyamgi matam kuina aigi comment section da Sir Dhanabir Laishram muktang khak interview tobiro. Sir Dhanabir Laishram amtang di aigi channel da unabiro haibdo ngasidi ai yetham da phomda lere. Hama mukta da sir bu ikai thuna usari do ngasi sir gi mafam dagi ekoi youth mo ina haitare miyamna kana ba sir dagi advice knowledge miyama ngasidi lominasi ado hama mukta da Sir, Sergi address like from being high go. From some to you. Toiga, Queenie Pamina is a viewers in the Yam Nungshiba Urabani. Oh, Pamum later, but I didn't. I am Nanbaka, Pamonga Tomong, Yam Town later, but Toiga is a mango that they want to say to the viewers in the Cromzerico. I see Yamna Matong Chada me money. Matong Chada me the Yamling degi class 6 degi yum pure babazi cardiac nagidanako. Aina to toy aina told the tabambolate. Have the yum sabasatli degi sorok glass Nundang so tawiko, Nundang so to lupa yang kegapang. Tony Yakapang wise as Adam Yazan. Degi lang sang bayawi de piju am sai ai ko dan sidin nei se ai se no de jura manga phi sa jane like se admai tawra sum tamakpa the makha taw question ko sir laksige ado sir se higi doctor min thonsu phangi dana ado sir ga doctor ga je karmane na pam je sir da ko doctor is high ko hom thokte da akhoi manipur da ga sum ko india da sum ko wane ba Muslim di lale madigo. Doctor di sumnagi lying but doctor dum ko godam ne. Akhoi gi ming makada akhoi gi gunji my qualifications happy ge di Dhanabir Laishram PhD ga bahaya. Ado Doctor Dhanabir Laishram na haibse. India gi chane. No ai ibide de ai doctor am de. I didn't know it. Ado sorry favorite colors kain sa. I favorite colors is fine to colors की मतलब इन मीज़ खंगे बा colors याम ना कहने ने कोई meaningful हो जाने आई ना फ्रांस तले के खंगे बा अकोई ना दोकला अंगांग में भी I love you है बने बा अदुगा yellow piece सिना I like you है बा अदुगा white सिना you are my friend है बा अदुगा ले यमु बा पिरा दी I hate you है बने बा अदुमाइना मीगी psychology सिंग ना अकोई सिना खुबा में ये यंगिदरा Mapana de color laga migi kanuzula haibung meba. Ado I change lay hosise. I ngaling the white jump palme. I am to white and level. Aduga hositi black sam palme. Black them lily. Other Isum can be the white lilling ever time say I'm son bazane. Have the Isakra son janeva. I'm the samba santigam palme ingza tapsa pamba. Black shina black shidi beraneva. I am dead journey madigo. I yamna koi karai tare aigi kano se yam strengthly ba adegi di yam sathiba kano ma severeness amaga york pujane hoji te color se black ne oh sorry favorite color black ne ko favorite color se black ne ado black and white ne amado white hoji no black ko okay sorry hobby di like power ndo ma ai hobby se ise sakpaga like power ise sakpa am di pa me ai no mu ise tara mu sangon nutigi aduna nei se sakpa tholai je ise ju basa sai dra tara mani no aduna ai hobby se like power ga ise ga ni ado sai dagi di like power ne hele param di sai jingang da banu mi su bari yaw like ti pa da banu mi yaw di hai ta maji ado sorry kwai sauning ma thaba hai ta sana pam da thok si kai nu sa ai ji sauning bu ji eli tom akhoi wa na hai nang sawam to uzage punsi da nang in pi moina aina saw je nang saw je u de sum si do mala do saw yu ga jare adagi ada saw phu bi yu ga ko phu bi mau khang je ga da ado ai saw ji khra sawning de ba kaino da nang na if you understand the natural logo saw ngai ma chak so de ai mu nu pi na chak thong se haw te ni imanam saw ado aina di sawning de ba jang haw te je kaino da ke ba ya ba ke jaraga GP da BA tamjadana laitam kajadana keja mukja leijara maduna yum pala kanda hingjang thongmu kyam hawdu mantra hena pharabane khoi charje kaino da in course of time pharakine ba hayeng sum kuiraga di pharakini dana adumaina as nungsida
ꯑꯗꯨꯃꯥꯏꯅ ꯆꯠꯆꯔꯝꯕꯗꯨꯅ ꯉꯁꯤ ꯃꯧꯅꯤꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯁꯦꯕꯥ ꯇꯧꯔꯤꯅꯤ ꯊꯣꯡ ꯊꯥꯛ ꯄꯤꯖꯔꯤꯁꯦ ꯀꯥꯏ ꯈꯟꯒ꯭ꯔꯗꯤ ꯁꯥꯎꯅꯤꯡꯉꯔꯣꯏꯕ ꯗꯤꯁ 이즈 ꯅꯦꯆꯔꯦꯜ ꯀꯣ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯂꯩꯔꯦ ꯑꯍꯨꯝ ꯂꯧꯕꯗꯨꯗ ꯑꯇꯣꯝꯕꯗꯨ ꯏꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯦ ꯃꯧꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯔꯦ ꯑꯗ ꯃꯧ ꯑꯅꯤꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒꯅ ꯄꯛꯁꯥꯎ ꯁꯥꯎꯕꯁꯨ ꯂꯥꯜꯂꯦꯕ ꯀꯩꯅꯣꯗ ꯏꯃꯥꯒꯤ ꯃꯊꯥꯗꯒꯤ ꯏꯀꯣꯟ ꯀꯣꯟꯅ ꯈꯣꯝꯂꯥꯡ ꯄꯤꯊꯛꯑꯝꯕꯗꯒꯤ ꯈꯥꯏꯈꯤꯕꯁꯦ ꯃꯄꯥ ꯑꯇꯣꯝꯕꯗꯨꯅꯦꯕ ꯃꯥ ꯅꯨꯡꯁꯤꯅꯦꯕ ꯃꯥ ꯅꯨꯡꯁꯤꯗ ꯃꯥꯏ ꯅꯨꯄꯤ ꯅꯨꯡꯁꯤꯗꯅ ꯑꯗꯨꯅ ꯅꯨꯡꯁꯤꯕꯝ ꯊꯣꯛꯏꯗ ꯏꯃꯥꯅ ꯃꯥꯕꯨ ꯑꯣꯏꯅ ꯍꯥꯏꯔꯗꯤ ꯗꯤꯁ ꯅꯦꯆꯔꯦꯜ ꯂꯣꯅꯤꯗꯅ ꯅꯦꯆꯔꯦꯜ ꯂꯣꯟꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯗꯤ ꯁꯨꯛꯆꯥꯎ ꯁꯥꯎꯔꯣꯏ ꯑꯗꯒꯤ 이만하ꯕ ꯇꯤꯟꯅꯕꯗ ꯄꯣꯠ ꯆꯩ ꯑꯃꯇ ꯎ ꯌꯥꯗꯕ ꯂꯧꯗꯦ ꯇꯧꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯇ ꯇꯧꯏꯅꯤ ꯃꯥꯒꯤꯀꯣ ꯋꯥꯖꯕꯗꯨꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯂꯧꯔꯤꯅꯤ ꯀꯥꯏꯅ ꯈꯜꯂꯒꯗꯤ ꯄꯣꯖꯤꯇꯤভ ꯊꯤꯡꯀꯤꯡꯁꯦ ꯊꯣꯏꯊꯣꯏ ꯑꯩꯈꯣꯏꯅꯅꯦ ꯁꯣ ꯂꯣꯡ ꯑꯦꯖ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤভ ꯊꯤꯡꯀꯤꯡꯁꯦ ꯑꯗꯨꯝ ꯇꯧꯔꯕ ꯅꯦꯆꯔꯦꯜ ꯂꯣꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯕ ꯑꯩ ꯈꯟꯕꯗ ꯁꯥꯎꯅꯤꯡꯕꯁꯤ ꯄꯥꯛ ꯂꯩꯗꯧ ꯃꯥꯟꯗꯦ ꯈꯜꯂꯤ ꯑꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯃꯤꯅ ꯊꯤꯅ ꯀꯃꯦꯟꯒ ꯄꯤꯕ ꯌꯥꯎꯋꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯎꯗꯦ ꯀꯩꯅꯣꯗ ꯃꯥꯒꯤ ꯁ꯭ꯇꯦꯟꯗꯔꯗꯣ ꯌꯥꯝ ꯂꯣ ꯑꯣꯏꯕ ꯃꯤꯅꯦꯁꯨ ꯈꯪꯉꯦꯕ ꯑꯩꯗꯤ ꯌꯥꯝ ꯍꯟꯊꯕ ꯊꯥꯛꯀꯤ ꯃꯤꯅꯦ ꯈꯪꯉꯦꯕ ꯑꯗꯨꯗ ꯁꯥꯎꯔꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯟꯊꯕ ꯊꯥꯛꯀꯤ ꯑꯉꯥꯡꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯃꯤꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯈꯨꯝꯖꯕꯁꯤ ꯃꯥꯏ ꯍꯩꯅꯕꯤ ꯅꯦꯆꯔꯅꯦꯕ ꯑꯗꯨꯅ ꯗꯦꯠ ꯏꯁ ꯍꯤꯁ ꯅꯦꯆꯔ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯁꯦ ꯁꯥꯎꯕꯁꯤ ꯀꯌꯥ ꯑꯩꯅ ꯀꯔꯤꯗ ꯃꯇꯝ ꯃꯥꯡꯍꯟꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗꯤ ꯅꯠꯇꯕ ꯑꯣꯝꯆꯥꯛꯅꯕꯗꯣ ꯄꯨꯡ 2ꯗ ꯃꯤꯇꯤꯡ ꯇꯧꯅꯤ ꯍꯥꯏꯔꯒ 3:30ꯗꯒ ꯍꯧꯕꯗꯣ ꯑꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯑꯩꯗꯤ ꯈꯣꯡ ꯍꯥꯝꯕꯗꯀꯣ ꯈꯕꯔꯁꯨ ꯄꯥꯔ ꯆꯤꯟꯁꯨ ꯁꯦꯡꯉꯦꯕ ꯍꯥꯏꯗꯤ ꯃꯤꯅꯤꯠ 10ꯗ ꯑꯣꯏꯔꯁꯨ ꯁꯦꯞ ꯇꯧꯖꯅꯕ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯃꯉꯥꯏ ꯑꯗꯨꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯅꯠꯇꯦꯗ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗ ꯃꯤꯅ ꯊꯤꯅ ꯆꯩꯔꯒ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯄꯗꯣ ꯑꯗꯨꯗꯤ ꯁꯝꯇꯥꯏꯝꯁ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯥꯎꯅꯤ ꯑꯗꯣ ꯊꯦꯡꯅꯔꯣꯏꯀꯣ ꯏꯇꯣꯝꯗ ꯄꯛꯁꯥꯎꯗ ꯁꯥꯎꯅꯤꯡꯕ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ 20-30 ꯁꯥꯎꯅꯤꯡꯕ ꯂꯩꯗꯅ ꯏꯟꯖꯥꯡ ꯍꯥꯎꯇ꯭ꯔꯦꯒ ꯐꯤ ꯐꯖꯗꯦ ꯑꯗꯨ ꯇꯧ ꯃꯥꯅ ꯇꯧꯔꯤꯁꯤ ꯋꯥꯏ ꯁꯤꯔꯤꯅꯦꯒ ꯄꯛꯁꯥꯎ ꯁꯥꯎꯅꯤꯡꯕꯗꯣ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯌꯥ ꯂꯩꯇꯦ ꯑꯗꯨ ꯂꯩꯇ꯭ꯔꯤꯉꯩꯗꯤ ꯄꯨꯟꯁꯤꯁꯨ ꯁꯥꯡꯅꯤ ꯑꯗꯨꯒ ꯀꯣꯛꯁꯨ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅꯤ ꯇꯦꯟꯁꯟꯁꯨ ꯂꯩꯔꯣꯏꯅ ꯊꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯣ ꯁꯥꯔꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯉꯁꯤꯐꯥꯎꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯗꯤ ꯁꯣꯏꯅ ꯂꯩꯔꯝꯅꯦꯕꯀꯣ ꯃꯁꯤ ꯀꯅꯥꯅꯣ ꯁꯥꯔ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯁꯨ ꯃꯥꯒꯤ ꯀꯥꯈꯟ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕꯒ ꯏꯃꯥ ꯅꯨꯡꯁꯤꯅꯕꯒꯗꯤ ꯌꯦꯠꯁꯟꯅꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯀꯣ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯁꯤꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯅꯨꯡꯁꯤꯕꯗꯤ ꯏꯔꯩꯄꯥꯛ ꯅꯨꯡꯁꯤꯕꯅꯦꯕ ꯏꯔꯩꯄꯥꯛ ꯅꯨꯡꯁꯤꯕꯗꯒꯤꯅꯦ ꯅꯨꯡꯁꯤꯕꯁꯦ ꯈꯥꯏꯗꯣꯛ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯔꯩꯄꯥꯛꯀꯤ ꯅꯨꯡꯁꯤꯕꯗ ꯌꯦꯟꯊꯣꯛꯏꯗோ ꯑꯗꯨ ꯌꯦꯜꯂꯨꯔꯅꯨ ꯑꯩꯉꯣꯟꯗ ꯂꯣꯏ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯃꯣꯏꯒꯤꯗꯨ ꯂꯣꯏ ꯀꯛꯊꯠꯂꯒ ꯃꯉꯣꯟꯗ ꯄꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯏꯔꯩꯄꯥꯛꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯅ ꯁꯥꯡꯈ꯭ꯔꯕ ꯆꯍꯤ 30ꯃꯨꯛꯁꯤ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯁꯨꯝ ꯊꯕꯛ ꯇꯧꯔꯛꯏꯁꯤꯅꯦꯕ ꯑꯗꯨꯒ ꯑꯔꯨꯕ ꯃꯐꯝ ꯑꯩꯈꯣꯏꯅꯒ ꯗꯦꯜꯂꯤꯗ UNꯗꯒꯤ ꯋꯥ ꯉꯥꯡꯕꯒ ꯍꯜꯂꯛꯄꯁꯦ ꯅꯨꯃꯤꯠ 6-4 ꯗꯤꯇꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕꯅꯤ ꯀꯩꯅꯣ ꯃꯔꯝꯗꯤ ꯏꯁꯨ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯏꯁꯨ ꯉꯥꯛꯇ ꯄꯨꯔꯒ ꯂꯥꯛꯄꯅꯤꯅꯅꯦ ꯑꯗꯣ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯅꯨꯡꯁꯤꯗꯤ ꯀꯩꯅꯣꯗ ꯁꯤꯒꯤ ꯂꯩꯄꯥꯛꯁꯤ ꯃꯨꯛ ꯐꯕ ꯂꯩꯄꯥꯛ ꯁꯤꯃꯨꯛ ꯔꯤꯁꯣꯔꯁꯐꯨꯜ ꯑꯣꯏꯕ ꯁꯤꯃꯨꯛ ꯐꯖꯕ ꯃꯥꯂꯦꯝꯗ ꯂꯩꯇꯖꯥꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯕꯤ ꯎꯕꯤꯗꯗꯅꯀꯣ ꯁꯨꯝ ꯐꯤꯕꯝ ꯁꯣꯛꯆꯜꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯑꯗꯨꯕꯨ ꯏꯔꯩꯄꯥꯛ ꯅꯨꯡꯁꯤꯕꯗꯨꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯣꯠꯇꯅ ꯂꯩꯕ ꯅꯨꯡꯁꯤꯕ ꯑꯃꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯏꯃꯥ ꯏꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ 이마제 양시 이마제 ꯑꯗꯣ ꯅꯨꯄꯤꯒꯗꯤ ꯑꯗꯨꯝ ꯃꯣꯏꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯨ ꯏꯃꯥꯒ ꯌꯦꯡꯅꯕꯗꯤ ꯋꯥꯠꯂꯦ ꯀꯩꯅꯣꯗ ꯉꯜꯂꯤꯉꯩꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯁꯔꯨꯛ ꯌꯥꯔꯒ ꯑꯩꯁꯦ ꯁꯦꯝꯃꯛꯄꯁꯦ ꯑꯗꯒꯤꯗꯤ ꯅꯥꯔ ꯌꯦꯛꯂꯛꯄ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯒꯤ ꯈꯣꯡꯒꯁꯦ ꯊꯣꯛꯇꯗꯅꯒ ꯃꯤꯉꯣꯟꯗ ꯏꯟꯕ ꯆꯠꯆꯕ ꯑꯗꯒꯤ ꯄꯤꯖꯅꯤꯡꯉꯥꯏꯒ ꯂꯩꯔꯛꯇꯗꯅꯒ ꯇꯧꯔꯛꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝꯒꯁꯦ ꯇꯥꯔꯒ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯂꯨꯝꯈ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯏꯃꯥꯒꯤ ꯄꯨꯛ ꯃꯅꯨꯡꯗ ꯊꯥ 10 ꯄꯨꯔꯛꯏꯅꯤꯗꯅ ꯄꯣꯛꯄꯗꯁꯨ ꯁꯤꯕ ꯌꯥꯔꯤꯅꯤꯗꯅꯀꯣ ꯑꯉꯥꯡ ꯄꯣꯛꯄꯗ ꯁꯤꯈꯤꯕ ꯋꯥꯔꯤ ꯌꯥꯎꯋꯤꯗꯅ ꯑꯗꯣ ꯑꯩꯁꯦ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯏꯃꯥꯁꯦ ꯁꯤꯕꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯤꯅꯦꯕ ꯑꯗꯒꯤꯗꯤ ꯅꯥꯔ ꯌꯦꯛꯂꯛꯄ ꯑꯗꯒꯤ ꯁꯦꯟꯅꯔꯝꯗꯧꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯌꯦꯡꯉꯨꯗꯅꯀꯣ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯉꯗꯤ ꯇꯦꯂꯤꯐꯣꯟ ꯇꯧꯔꯦ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦꯅꯦꯅ ꯑꯉꯥꯡꯗꯧ ꯈꯜꯂꯤꯕ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯁꯥꯔꯒꯤꯀꯣ ꯁꯥꯔꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁ ꯇꯧꯕ ꯃꯤꯁ ꯑꯃꯁꯨ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯂꯩ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯟꯑꯦꯖꯔꯁꯇ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯒꯤ ꯅꯪꯒꯤ ꯁꯔꯨꯛꯅꯦꯅ ꯏꯁꯣꯔꯅ ꯊꯨꯡꯉꯛꯄ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯊꯃꯣꯏꯗ ꯂꯩꯕꯗꯨꯅꯤꯗꯅ ꯃꯥꯁꯦ
ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯀꯩꯅꯣꯗꯤ ꯐꯦꯃꯤꯂꯤꯗꯒꯤ ꯃꯔꯨꯞ ꯇꯣꯡ ꯇꯤꯟꯅꯔꯛꯈ꯭ꯔꯦꯅ ꯃꯥꯗꯤ ꯌꯥꯝ ꯃꯦꯆꯣꯔ ꯑꯣꯏꯔꯀꯥꯟꯗ ꯊꯦꯡꯅꯔꯛꯄꯅꯦ ꯑꯗ ꯑꯩꯒꯤ ꯌꯥꯝꯅ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯐꯥꯔꯁ ꯂꯚꯔ ꯍꯥꯏꯕꯁꯨ ꯇꯥꯔꯦ ꯂꯩ ꯑꯗꯨ ꯃꯃꯤꯡ ꯃꯊꯥꯗꯤ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯗꯤ ꯀꯥꯏꯅꯈ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯊꯤ ꯇꯧꯕꯤꯔꯝꯃꯤꯗꯅ ꯌꯥꯝꯅ ꯍꯟꯊꯅꯁꯨ ꯌꯦꯡꯕꯤꯈꯤꯗꯅꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯁꯤꯗ ꯑꯃꯈꯛꯇ ꯍꯦꯟꯅ ꯍꯥꯞ ꯌꯥꯗꯕꯅꯤꯅꯅꯦ ꯍꯥꯞꯈ꯭ꯔꯁꯨ ꯂꯧꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯉꯔꯥꯡꯗꯁꯨ ꯃꯪꯗ ꯎꯏ ꯑꯗꯨꯝ ꯆꯍꯤ ꯃꯧꯗ꯭ꯔꯥꯒ ꯁꯨꯔꯁꯨ ꯑꯗꯨꯝ ꯎꯖꯥꯅꯤ ꯌꯥꯝ ꯉꯛꯆꯥꯅꯤ ꯑꯗꯨꯅ ꯌꯥꯝ ꯐꯕꯁꯦ ꯀꯅꯥꯒꯨꯝꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯕ ꯉꯝꯈꯤꯕꯁꯦ ꯃꯥꯏ ꯃꯌꯨꯝꯗꯣ ꯄꯥꯈꯟ ꯈꯜꯂꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗꯤ ꯊꯃꯣꯏꯁꯤꯅꯦꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕꯤꯔꯕ ꯑꯩꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯗꯤ ꯑꯗꯨꯝ ꯐꯕ ꯌꯨꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯍꯥꯏꯗꯤ ꯁꯥꯔꯅ ꯄꯤꯕ ꯄꯥꯎꯈꯨꯝ ꯃꯌꯥꯝꯁꯦ ꯌꯥꯝ ꯄꯦꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯀꯣ ꯁꯥꯔ ꯀꯣꯏꯁꯟ ꯑꯃꯨꯛ ꯂꯥꯛꯆꯒꯦꯕ ꯁꯥꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯥꯔꯁꯦ ꯌꯥꯝꯅ ꯋꯥꯅ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯍꯥꯏꯇꯥꯔꯦ ꯉꯥꯎꯁꯟꯅꯕ ꯍꯥꯏꯁꯦ ꯌꯥꯎꯗꯅ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯤꯅꯦꯖꯔꯗ ꯉꯥꯎꯁꯟꯅꯕꯗꯤ ꯂꯥꯡꯒꯗꯕ ꯈꯣꯠꯀꯗꯕ ꯃꯇꯝ ꯃꯌꯥꯝꯁꯨ ꯂꯣꯏ ꯀꯥꯟꯊꯣꯛꯑ ꯂꯥꯛꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯒꯨꯝꯕ ꯁꯥꯔ ꯁꯤꯒꯨꯝꯕ ꯌꯥꯎꯍꯧꯗꯦ ꯍꯥꯏꯕꯒꯤ ꯁꯥꯔꯗ ꯅꯤꯡꯉꯝꯗꯕꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦꯗ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦꯗꯤ ꯑꯩꯁꯦ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯁꯨ ꯅꯨꯡꯗꯥꯡꯗꯤ ꯌꯥꯝ ꯀꯣꯝꯃꯤꯗꯅꯀꯣ ꯅꯨꯡꯁꯤꯕꯒꯤ ꯏꯍꯧꯐꯝꯗꯤ ꯅꯨꯡꯗꯥꯡꯁꯤꯅꯦꯕ ꯊꯥꯕꯜ ꯐꯔꯛꯄ ꯃꯇꯝꯁꯦ ꯊꯥꯒ ꯐꯖꯅ ꯊꯣꯛꯂꯛꯄ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯌꯥꯝꯁꯨ ꯂꯥꯡꯗ꯭ꯔꯤꯕ ꯍꯋꯥ ꯃꯈꯣꯟ ꯀꯔꯤ ꯃꯥꯌꯥꯝ ꯂꯥꯡꯕꯁꯨ ꯌꯥꯝ ꯆꯤꯛꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯃꯈꯣꯟ ꯊꯥꯕꯜꯒꯤ ꯊꯥꯒꯤ ꯅꯨꯡꯗꯥꯡꯒꯤ ꯀꯨꯝꯍꯩ ꯑꯗꯨꯗ ꯑꯩ ꯁꯪꯖꯩꯗꯅ ꯑꯗꯨꯅ ꯐꯖꯕ ꯂꯝꯍꯥꯡꯒꯨꯝꯕ ꯑꯗꯒꯤꯗꯤ ꯊꯥꯕꯜ ꯃꯔꯛꯇꯨꯗꯒ ꯆꯠꯄ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯇꯣꯝꯗ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯃꯣꯏ ꯊꯣꯡꯒꯥꯟꯗꯒ ꯇꯨꯃꯤꯟꯅꯒ ꯂꯩꯕ ꯀꯥꯇꯨ ꯀꯥꯔꯟꯒ ꯈꯔ ꯆꯠꯄ ꯎꯅꯅꯤꯒ ꯍꯥꯏꯕ ꯋꯥ ꯅꯠꯇꯦ ꯆꯠꯂꯤꯅꯤ ꯑꯗꯒꯤ ꯊꯥꯏꯅꯗꯤ ꯂꯩꯁꯨ ꯌꯥꯝ ꯍꯧꯒꯠꯂꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯂꯝꯕꯤ ꯃꯆꯤꯟꯒꯁꯦ ꯁꯣꯔꯣꯛ ꯂꯩꯔꯛꯀꯤ ꯂꯩꯒꯁꯦ ꯇꯥꯞ ꯇꯥꯏ ꯍꯦꯛ ꯊꯣꯡꯒꯥꯟꯗꯒ ꯊꯅꯝꯕ ꯑꯗ ꯑꯩꯅ ꯏꯁꯩ ꯑꯃ ꯇꯥꯈꯤꯌꯦ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯇꯝꯃꯛꯄ ꯑꯗꯨꯋꯥꯏꯗ ꯑꯍꯤꯡꯗꯨꯗ ꯂꯩꯗꯨ ꯊꯅꯝꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯁꯛꯄ ꯏꯁꯩꯁꯦꯀꯣ ꯑꯗꯣ ꯃꯥꯗꯤ ꯈꯪꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯅ ꯇꯧꯈꯤꯕꯗꯨꯒ ꯏꯁꯩꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯋꯥꯅꯤ ꯁꯝꯇꯥꯏꯝꯁ ꯃꯤ ꯑꯇꯩꯁꯨ ꯃꯁꯤ ꯑꯗꯨꯝ ꯊꯣꯛꯄꯖꯥꯠꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯏ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯛꯏ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯑꯗꯨꯝ ꯌꯥꯎꯔꯛꯏꯀꯣ ꯃꯔꯝꯗꯤ ꯅꯨꯡꯗꯥꯡ ꯇꯧꯕꯁꯤꯡꯁꯤꯗ ꯑꯌꯥꯝꯕ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯕ ꯉꯝꯃꯦ ꯀꯩꯅꯣ ꯁꯪꯉꯦ ꯍꯥꯏꯕ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯛꯇ꯭ꯔꯦꯗ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯔꯤꯕ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏꯗꯤ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯒ ꯆꯥꯛꯆꯥꯒ ꯇꯣꯛꯑꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯏꯕ ꯈꯣꯠꯄ ꯊꯥꯕꯜ ꯃꯔꯛꯇ ꯌꯥꯝ ꯇꯧꯅꯔꯝꯃꯤ ꯑꯗꯒꯤ ꯃꯤꯒꯤ ꯐꯧ ꯁꯨꯕ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯁꯨꯕ ꯌꯥꯎꯕ ꯊꯥꯏꯅꯗꯤ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯗꯣ ꯑꯗꯨꯝ ꯐꯪꯉꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤꯅ ꯑꯌꯨꯛꯗꯤꯟ ꯉꯥꯛꯇ ꯔꯦꯁꯇꯨꯔꯦꯟꯒꯨꯝꯕ ꯑꯗꯒꯤꯗꯤ ꯒꯥꯔꯗꯦꯟꯒꯨꯝꯕ ꯀꯔꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯃꯇꯝꯗꯨꯁꯨ ꯀꯌꯥ ꯇꯧꯅꯗꯦ ꯑꯗꯩ ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯅꯨꯄꯥꯁꯤꯡꯒ ꯄꯪꯎ ꯎꯅꯕꯁꯨ ꯌꯥꯗꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠꯀꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯆꯧꯕ ꯀꯨꯝꯍꯩꯒꯨꯝꯕꯗꯗꯤ ꯎꯅꯕꯒꯨꯝꯕ ꯑꯗꯨ ꯅꯠꯇꯅ ꯀꯌꯥ ꯎꯅꯗꯦ ꯃꯧ ꯃꯧꯄꯥꯅꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯦ ꯑꯗꯨ ꯍꯣꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯨꯝꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯣꯏꯁꯦ ꯏꯁꯤꯡ ꯁꯣꯛꯄꯁꯤꯃꯗꯤ ꯌꯥꯝ ꯆꯠꯅꯩ ꯐꯤ ꯅꯥꯟ ꯁꯦꯠꯂꯒ ꯀꯦꯔꯒ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯐꯖꯕ ꯑꯔꯪꯕꯗꯨ ꯄꯥꯏꯔꯒ 4-5 ꯁꯣꯛꯄ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕꯀꯣ ꯑꯗꯨꯗ ꯎꯅꯕꯁꯤꯗꯤ ꯂꯩꯀꯥꯏꯅꯁꯨ ꯌꯥꯏ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯎꯅꯕ ꯐꯪꯉꯛꯈꯤꯗ꯭ꯔꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯉꯥꯟꯅꯕ ꯐꯖꯕꯗꯨꯗ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯁꯥꯏꯗꯨꯅ ꯀꯦꯕ ꯌꯥꯕꯗꯨ ꯀꯦꯔꯒ ꯅꯨꯃꯤꯠꯀꯤ ꯃꯉꯥꯟꯒ ꯌꯦꯁꯜꯂꯛꯄꯗ ꯀꯨꯆꯨ ꯀꯨꯃꯦꯟ ꯇꯉꯥꯡꯉꯒ ꯁꯅꯥꯕꯨꯟ ꯑꯔꯪꯕꯗꯨ ꯃꯉꯥꯟꯒ ꯊꯣꯛꯏ ꯄꯥꯏꯔꯒ ꯅꯣꯐꯦꯠ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯄꯒꯗꯨꯗꯤ ꯐꯪꯉꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯛꯁꯤꯗꯀꯣ ꯁꯥꯔꯗ ꯀꯣꯏꯁꯟ ꯑꯃ ꯐꯪꯉꯤ ꯁꯥꯔꯁꯤ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯁ꯭ꯄꯤꯆ ꯃꯌꯥꯝꯗ ꯑꯩ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯇꯥꯈ꯭ꯔꯦꯕ ꯁꯥꯔ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯃꯇꯥꯡꯗ ꯁꯥꯔꯅ ꯋꯥꯔꯤ ꯐꯖꯕ ꯃꯣꯇꯤꯚꯦꯁꯟ ꯄꯤꯕ ꯃꯌꯥꯝ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯁꯥꯔ ꯏꯁꯥꯃꯛꯁꯦ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯗ ꯀꯞꯈꯤꯕ꯭ꯔꯥ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯋꯦ ꯃꯥꯗꯤ ꯌꯥꯝ ꯁꯥꯡꯅ ꯀꯞꯆꯥꯅꯦ ꯁꯥꯔ ꯁꯥꯔꯁꯤ ꯀꯞꯄꯦꯕ ꯌꯥꯝ ꯁꯥꯡꯅ ꯀꯞꯆꯥꯅꯦꯕ ꯁꯥꯡꯅ ꯍꯥꯏꯕꯗꯤ ꯅꯣꯡꯃꯗ ꯄꯨꯔꯥ ꯅꯨꯃꯤꯠꯇꯨꯃ ꯄꯨꯀꯞ ꯀꯞ ꯂꯩꯕ ꯅꯠꯇꯦꯗ ꯃꯥꯏ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯀꯞꯄꯗꯤ ꯊꯧꯗꯣꯛ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯃꯁꯤꯗꯗꯤ ꯁꯣꯏꯅ ꯀꯞꯀꯅꯤ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯗꯤ ꯊꯧꯗꯣꯛꯇꯨꯗꯅꯅꯦ ꯄꯤꯔꯤꯁꯦ ꯍꯥꯏꯗꯤ ꯀ꯭ꯔꯤꯁꯅ ꯖꯔꯃꯗ ꯑꯩꯈꯣꯏ ꯀꯣꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯊꯝꯕꯥꯜ ꯑꯩꯈꯣꯏꯒꯤ ꯊꯔꯣ ꯆꯥꯕ ꯀꯥꯏꯅ ꯃꯇꯝꯗ ꯌꯥꯝ ꯆꯠꯅꯩꯗꯅ ꯍꯤ ꯇꯣꯡꯉꯒ ꯑꯗꯣ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯂꯥꯛꯄ ꯀ꯭ꯔꯤꯁꯅ ꯖꯔꯃꯗꯨꯗ ꯊꯝꯕꯥꯜ ꯍꯧꯕ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯗ ꯃꯥ ꯂꯦꯞꯀꯥꯟꯗ ꯃꯄꯥ ꯍꯥꯏꯗꯣꯛꯇꯕ ꯋꯥꯅꯤ ꯃꯥ ꯕꯥꯠꯔꯨꯝꯗ ꯆꯪꯉꯒ ꯋꯥꯈꯣꯡ ꯀꯞꯄꯝꯒꯅꯤ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯑꯗ ꯅꯣꯡꯃ ꯆꯍꯤ ꯑꯃꯗ ꯊꯧꯗꯣꯛ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯁꯤꯌꯔ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯊꯧꯗꯣꯛꯁꯤ ꯂꯥꯛꯄꯗꯅꯦ ꯈꯥꯡꯕ ꯌꯥꯝ ꯋꯥꯔꯤꯁꯦ
ꯊꯧꯗꯣꯛ ꯂꯥꯛꯇꯕꯗ ꯀꯩꯝ ꯂꯩꯄꯣꯠꯇꯦꯗ ꯊꯧꯗꯣꯛ ꯂꯥꯛꯄꯁꯤꯡꯗꯗꯤ ꯑꯌꯥꯝꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯊꯣꯏꯊꯣꯏ ꯆꯍꯤꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦꯗ 50 years ꯑꯗꯨꯝ ꯀꯞꯀꯅꯤ when you have the same ꯉꯁꯥꯏꯒꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯇꯧꯔꯛꯄꯗꯣ ꯊꯧꯗꯣꯛ ꯑꯃꯗ ꯑꯗꯨ ꯎꯔꯀꯥꯟꯗꯗꯤ ꯔꯤꯀꯣꯜ ꯇꯧꯕꯁꯤ ꯌꯥꯝ ꯊꯨꯏꯌꯦ ꯃꯔꯝꯗꯤ ꯕ꯭ꯔꯦꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯕ ꯖꯒꯥ ꯑꯃꯗ ꯊꯝꯕ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯅꯝꯕꯗ ꯐꯠ ꯂꯥꯎ ꯆꯣꯡꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ ꯑꯗꯣ ꯍꯥꯏꯅꯩꯗꯅ ꯃꯩꯇꯥꯟꯅ ꯋꯥꯈꯩꯗ꯭ꯔꯤꯐꯥꯎꯗꯤ ꯀꯥꯎꯕ ꯉꯝꯃꯔꯣꯏ ꯍꯥꯟꯅꯗꯧꯅ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯈꯤꯗꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯀꯥꯏꯅꯕꯒꯤ ꯋꯥꯕ ꯈꯣꯠꯄꯗꯤ ꯇꯧꯕꯤꯗꯕ ꯐꯩꯅ ꯈꯜꯂꯦ ꯑꯩꯅ ꯅꯨꯡꯁꯤꯕꯗꯗꯤ ꯊꯃꯣꯏꯒꯤ ꯄꯣꯠꯅꯤ ꯀꯞꯄꯤꯗꯨꯁꯨ ꯊꯃꯣꯏ ꯄꯣꯠꯅꯤꯗꯅꯀꯣ ꯑꯗꯣ ꯌꯥꯝ ꯋꯥꯁꯟꯕꯗꯨꯅ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯁꯟꯕꯗꯨꯅ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯁꯤꯜꯂꯨꯕꯒꯤꯅꯤ ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯃꯥꯅ ꯀꯔꯤ ꯄꯥꯝꯕ ꯌꯥꯎꯔꯒꯦꯁꯦ ꯑꯩ ꯏꯁꯥꯅ ꯍꯪꯀꯥꯟꯗ ꯊꯣꯏꯊꯣꯏ ꯃꯥꯅ ꯄꯥꯝꯕ ꯄꯣꯠꯇꯣ ꯑꯩꯅ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯤꯅ ꯄꯥꯝꯗꯕ ꯃꯁꯥꯅ ꯇꯥꯕꯅꯦꯁꯦ ꯑꯩ ꯏꯁꯥꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯒꯗꯧꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯐꯔꯛꯄ ꯃꯤ ꯅꯠꯇꯦ ꯄꯣꯛꯄꯗ ꯈꯨꯕꯤ ꯆꯨꯞꯄꯒ ꯊꯣꯛꯂꯛꯄꯅꯤ ꯁꯅꯥꯒꯤ ꯆꯥꯃꯁ ꯎꯝꯃꯒ ꯊꯣꯛꯂꯛꯇ꯭ꯔꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤꯐꯥꯎ ꯎꯝꯗ꯭ꯔꯦ ꯁꯤꯜꯚꯔꯁꯨ ꯂꯥꯏꯗꯅ ꯈꯨꯕꯤ ꯆꯨꯞꯄ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩꯗꯒꯤ ꯐ꯭ꯔꯣꯝ ꯗ ꯚꯦꯔꯤ ꯕꯤꯒꯤꯅꯤꯡ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯐꯤꯂꯣꯁꯣꯐꯤ ꯑꯃ ꯁꯥꯒꯠꯆꯔꯛꯏꯀꯣ ꯑꯩꯗꯤ ꯂꯝ ꯑꯃꯗ ꯃꯥꯒꯤ ꯂꯣ ꯑꯗꯒꯤ ꯄꯔꯁꯣꯅꯦꯜ ꯐꯤꯂꯣꯁꯣꯐꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯐꯤꯂꯣꯁꯣꯐꯤ ꯂꯣ ꯂꯩꯖꯒꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯨꯝꯕ ꯃꯤ ꯇꯤꯟꯅꯔꯣꯏ ꯑꯁꯤꯒꯨꯝꯕ ꯃꯤ ꯇꯤꯟꯅꯅꯤ ꯑꯩꯅ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯁꯤ ꯊꯕꯛ ꯇꯧꯅꯤ ꯇꯧꯔꯣꯏ ꯀꯥꯏꯅ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯂꯨꯅ ꯇꯧꯅꯤ ꯑꯗꯒꯤ ꯑꯗꯨ ꯇꯧꯅꯤ ꯀꯥꯏꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦल ꯐꯤꯂꯣꯁꯣꯐꯤ ꯑꯃ ꯂꯩꯖꯩꯑꯕ ꯃꯁꯤꯁꯤ ꯊꯣꯏꯊꯣꯏ ꯃꯁꯤ ꯐꯖꯅ ꯏꯁꯥꯅ ꯊꯝꯃꯗꯤꯅꯦ ꯑꯗꯨ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯅ ꯉꯥꯛꯑꯒ ꯄꯨꯕ ꯁꯦꯜꯐ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯗꯤ ꯇꯧꯅꯤ ꯍꯥꯏꯕꯗꯨ ꯇꯧꯗ꯭ꯔꯗꯤ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯩ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯀꯅꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯃꯤꯁꯤ ꯂꯩꯌꯦꯕꯀꯣ ꯑꯦꯂꯥꯔꯝ ꯊꯝꯕ ꯄꯨꯡ 5ꯗ ꯍꯧꯒꯠꯀꯦꯅ ꯃꯥ ꯑꯦꯂꯥꯔꯝ ꯊꯝꯕꯗꯣ 5ꯗ ꯗ꯭ꯔꯦꯡ ꯈꯤꯡꯉꯀꯥꯟꯗꯀꯣ ꯇꯥꯁꯟꯅꯗꯕ ꯑꯗꯒꯤꯗꯤ 5ꯗ ꯗ꯭ꯔꯦꯡ ꯃꯨꯊꯠꯂ ꯑꯗꯨꯝ ꯇꯨꯝꯁꯤꯟꯕ ꯑꯗꯨꯗꯤ ꯊꯝꯗ꯭ꯔꯁꯨ ꯌꯥꯗ꯭ꯔꯣ ꯆꯨꯝꯗ꯭ꯔꯅꯦ ꯊꯝꯃꯤꯗꯣ ꯍꯧꯒꯠꯂꯒ ꯊꯕꯛꯇꯨ ꯐꯖꯅ ꯇꯧꯅꯤꯡꯅꯕꯅꯦ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯗꯤ ꯃꯤ ꯑꯃꯅ ꯐꯅ ꯍꯥꯏ ꯁꯥꯕꯗꯨꯅꯤ ꯑꯩꯗꯤ ꯃꯤ ꯐꯠꯇꯕꯁꯦ ꯑꯉꯥꯡ ꯐꯠꯇꯕ ꯃꯤ ꯐꯠꯇꯕ ꯁꯤ ꯂꯩꯗꯧ ꯃꯥꯟꯗꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯀꯣ ꯀꯔꯤꯒꯤꯅꯣꯗ ꯃꯣꯏꯅ ꯄꯔꯁꯣꯅꯦꯜ ꯐꯤꯂꯣꯁꯣꯐꯤ ꯑꯃ ꯁꯦꯝꯖꯔꯕ ꯑꯗꯨꯒ ꯒꯨꯗ ꯍꯦꯕꯤꯠ ꯑꯃꯒ ꯂꯩꯕꯤꯔꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯕ ꯃꯥꯔꯛ ꯌꯥꯝ ꯐꯪꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯣꯝꯗ ꯑꯩꯈꯣꯏꯅ ꯂꯝꯖꯦꯟ ꯇꯥꯟꯅꯕꯁꯨ ꯂꯥꯜꯂꯤꯀꯣ ꯃꯤꯒꯤ ꯑꯉꯥꯡꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯃ ꯁꯦꯝꯕꯗꯗꯤ ꯊꯣꯏꯊꯣꯏ ꯂꯥꯏꯔꯤꯛꯀꯤ ꯒ꯭ꯌꯥꯟꯒꯁꯤꯗꯤ ꯑꯣꯡꯂꯤ 10%ꯒꯨꯝꯕꯗꯅꯦ 90%ꯗꯤ ꯃꯥꯒꯤ ꯁꯣꯁꯦꯜ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯇꯒꯤ ꯃꯥꯅ ꯇꯝꯒꯗꯕ ꯌꯥꯝ ꯂꯩꯈ꯭ꯔꯦꯕ even we can learn a very good lesson from birds from trees ꯎ ꯀꯊꯣꯛꯄ ꯅ ꯂꯩꯒꯦ ꯎꯍꯩ ꯄꯥꯜꯂꯛꯏꯅꯤ ꯃꯤꯉꯣꯟꯗ ꯄꯤꯖꯩꯅꯤ ꯃꯥ ꯅꯣꯡꯇ ꯆꯥꯗꯦꯕ ꯅꯠꯇ꯭ꯔꯥ ꯀꯪꯉꯕꯧꯕ ꯁꯤꯡ ꯑꯣꯏꯍꯜꯂꯤꯅꯤ ꯑꯗꯨꯅ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ we should learn this ꯀꯣ ꯑꯩꯈꯣꯏ ꯇꯝꯒꯗꯧꯕꯅꯤꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯒꯤ ꯉꯁꯥꯏꯒꯤ ꯄꯔꯁꯣꯅꯦꯜ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯒ ꯂꯣꯏꯅꯅ ꯒꯨꯗ ꯍꯦꯕꯤꯠ ꯑꯃ ꯐꯣꯝ ꯇꯧꯕꯗꯅꯦ ꯑꯉꯥꯡꯁꯦ ꯂꯣꯏ ꯐꯅꯤ ꯒꯨꯗ ꯍꯦꯕꯤꯠ ꯍꯥꯏꯁꯦ ꯑꯣꯡꯂꯤ 21 days ꯈꯛꯇꯅꯤ ꯑꯩ ꯌꯥꯎ ꯊꯦꯡꯉꯦꯅ ꯁꯤ ꯌꯥꯝ ꯐꯠꯇꯕ ꯍꯦꯕꯤꯠꯅꯦ ꯑꯗꯨ ꯉꯟꯅ ꯍꯧꯒꯠꯀꯦꯅ ꯉꯟꯅ ꯍꯧꯒꯠꯄ ꯂꯦꯞꯇꯅ ꯅꯨꯃꯤꯠ 9 ꯈꯛꯇꯪ ꯇꯧꯕ ꯍꯦꯕꯤꯠ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯊꯥ 3 ꯁꯨꯔꯦꯅ ꯅꯦꯆꯔ ꯑꯣꯏꯈ꯭ꯔꯅꯤ ꯑꯗꯩ ꯃꯤꯗꯨ ꯉꯥꯡꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯁꯤ ꯃꯇꯝꯁꯤꯗ ꯄꯥꯏꯁꯦ ꯍꯦꯕꯤꯠ ꯑꯣꯏꯈ꯭ꯔꯕ ꯑꯩ ꯍꯦꯛꯇ ꯄꯥꯅꯤꯡꯈꯩ ꯁꯣꯔꯣꯛꯇ ꯂꯩꯔꯁꯨ ꯂꯝꯕꯤ ꯆꯠꯂꯁꯨꯅꯦ ꯑꯁ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯈ꯭ꯔ ꯀꯥꯏ ꯀꯃꯥꯏꯅ ꯇꯧ ꯄꯥꯁꯤꯒꯦ ꯀꯥꯏꯅ ꯍꯦꯕꯤꯠ ꯑꯣꯏꯈ꯭ꯔꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯜꯂꯤꯉꯩꯗꯒꯤ ꯇꯧꯖꯔꯛꯑꯦ ꯑꯗꯣ ꯑꯌꯥꯝꯕꯁꯦ ꯉꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏꯒꯁꯨ ꯌꯥꯝ ꯈꯦꯠꯅꯩꯗꯅ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯆꯤꯡꯂꯦꯟ ꯁꯅꯥ ꯀꯥꯏꯅ ꯑꯍꯜ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯄꯥꯕꯤ ꯀꯥꯏꯅ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯃꯍꯨꯠꯇ ꯁꯨꯝ ꯇꯥꯛꯄꯤꯕꯗꯣ ꯌꯥꯝꯅꯃꯛ 100 ꯏꯟꯗ꯭ꯔꯁꯨ ꯋꯥꯈꯜ ꯌꯥꯝ ꯏꯜꯂꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯩꯅ ꯍꯥꯏꯖꯕ ꯃꯥꯏ ꯄꯥꯛꯄꯁꯤꯗꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕꯅꯤ ꯏꯃꯤꯅꯤ ꯍꯥꯏꯕꯗꯣ ꯏꯃꯤꯁꯤ ꯑꯗꯨꯝ ꯊꯣꯛꯇꯅ ꯂꯩꯔꯦ ꯑꯩ ꯆꯠꯂꯦ ꯌꯥꯎꯔꯦ ꯃꯥ ꯑꯗꯨꯝ ꯇꯧꯔꯦ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯩꯒ ꯑꯗꯨꯝ ꯌꯥꯎꯃꯤꯟꯅꯩꯅꯦꯕ ꯕꯠ ꯃꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯃꯉꯥꯟ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅꯀꯣ ꯍꯥꯔꯗ ꯋꯥꯔꯛ ꯑꯦꯟ ꯗ ꯒꯦꯇꯤꯡ ꯄ꯭ꯔꯣꯄꯔ ꯑꯦꯗꯚꯥꯏꯁ ꯀꯣ ꯃꯥꯏ ꯄꯥꯛꯄꯗꯤ ꯀꯔꯤꯝ ꯅꯠꯇꯦ ꯊꯕꯛ ꯀꯟꯅ ꯇꯧꯖꯔꯕ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯕ ꯄ꯭ꯔꯣꯄꯔ ꯒꯥꯏꯗꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯗꯤꯅꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯗꯕ ꯃꯤ ꯂꯩ ꯄꯣꯟꯇꯦꯗ ꯑꯗꯨꯃꯥꯏꯅ ꯂꯩꯖꯔꯛꯏ ꯌꯥꯝ ꯅꯪꯉꯛꯏ ꯑꯗꯣ ꯑꯩꯅ ꯏꯃꯨꯡꯁꯤ ꯁꯨꯝ ꯄꯨꯔꯛꯄꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯂꯣꯏꯔꯒ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯔꯦ ꯑꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯖꯥ ꯑꯣꯏꯔꯦ ꯑꯗꯒꯤꯗꯤ ꯈꯔ ꯐꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯀꯣꯂꯨꯞꯁꯦ ꯂꯣꯏꯅꯃꯛꯁꯦ ꯏꯅꯥꯎꯄꯥ 3ꯅꯤ ꯂꯩꯈꯤꯗꯕꯁꯤꯀꯣ ꯑꯩ ꯂꯣꯏ ꯊꯥꯛꯏ ꯂꯣꯏ ꯁꯦꯝꯃꯤ ꯍꯧꯖꯤꯛ ꯂꯣꯏ ꯃꯤ ꯑꯣꯏꯔꯦ ꯂꯨꯍꯣꯡꯕꯒꯁꯦ 13ꯅꯤ ꯍꯣꯡꯉꯤꯁꯦ
Sahi im da ahum hom yang jani mi me ma thabak ene jani as uza sibu ta re ga adu kaisu thok to de maram di ai thabak ni pan mu to idana ko aina thabak ni pan in the sense that aina impacted phang pisa du na ngang dugi ISTB de phang na dugi ga ko ade mami adegi phang mu da dugi ga ko ade pona phang gi yam phang moi tha gi aina column story se regularly adegi people's chronicles moi myam ja ngang lo yen thobi bne aduga aina ignu gi hoji university da puri council moi uni gi counselor je university ignu gi si pisa jina akho wap to pi ba ga na adegi di tolo phangai do di ka suna te na hoji na aina sum phangje ba jina ai khasa ga lo khai de ba adegi angang myam ji jo thu yam ngai ja ne akho angang je hoji ti sen loi thue ba government gi thabak to bo yaw de loina private na ta ne ado lising tram nga de maya di loi phang nei dana ado moi loina ina ising puba mai puba ade media gi khudam ina khabar toriba jio fiber leriba ai tv gi lega je amana pu doi ne ba ado maina cha ba gi ke loi khai do khoi mantri allocation do do food minister de gi education loi khai do do angang gi school gi phi nu pi ko bulap sigina isan pan ta ba ado main torga khoi education gi water supply gi ade gi khoi gi power gi ade gi media gi khai do do mai khai do loi to hojik ti ai di karimbo paisa pu thok tra yum da ko aina to je bai bu khra mong cha da ba ngang ma pa le je da ba gum ba adagi di khra ai bu mateng am pang ning ba mon de phiong khra cha da ba ngang gum da de mateng am pang more than 25 angang hen mateng pang ra loi no mi boy ama khakti yam ning ba kai ama khakti lei hi tre ko adu atei hojik groom to rai sing se mari ma lei ai life se kaim na te da is nothing ko adu bo ai na khanglam di lai thoi thoi ko don't ask any question about the interpretation of life we have to interpret our life ko ai na punsi jo han thol hen bo punsi han thok kai no na hang ba kaim kan de I have to interpret my life si maina lai he to maina nungai adu sir dagi kana kana advice me amo phangkre hojik sir dagi haningai ka su yaw de adu bu मैमना हाइदी सरदगी खंगिंग बा तोंगान बा हाइतार सरगी लाइफ की मरम खरा हॉबी नि खंगे जानी हो कहीं खंगे मैम खंग मैम ले नि बा सरगी चाइल्ड हुड की मतलब काय तोरे हैव दो जो खरा लाक्से का सर हैबी दो अंगा वरी गे गिदी आइगी जर्नी जिदि am नोंनि जानदा आइगी जर्नी जाम नोंनि जाने लाइफ आइसि मक्तबो अखोइना चले जे जर्नी मनि दना अदा सि जर्नी जे अनरिटर्नेबल ने बा हलारोय दबने सोन हलारोय को सुम साखी बजिन साखदौनी अदा चली बलंबी जो क्याम साथी के दा हलोय द पोट अनि नं सेमिने बा that is the combination of unreturnable time and unreturnable life ko हलोय द पुनसी ने हलोय द मतम नानी जे बेनी लोन दं चलगा दु द खोइना जर्नी ने चली ने बा अदु दाइजु अदुम चटप यावरे को द नावरे ग द दी का हेना आइगी फियम फत्तबदुना थुदुना आशा तरुद्रे मम दिगनो दा आइना तो मुखोमसी सीआरपी गी फी खों के अंगांग दुने बा कॉलेज का जा दु तो या दु अमग अनि के सपोर्ट अमग तने अरे खोंगाव जिना कोई ड्रेन नेना कोई माना ख्वांग साबा होजि तार जिन गुमने अद मागी ना क्वालिटी से आइना हिकोक संजल कान जिन चमाने बा अदुगा क्वालिटी से सुरु सुरु सुम चिखलक and sometimes खोंगाव से गैप से सुम जुम ले बया होगा adu ani gumba lai agi sele aduga purisina casement ena khoi ambassador daga phiga thabado adu machu matamu da I machu mane lafulon machu ani dei leite adu adugi free ani hungga lile aduga cycle ga su laiba phangde ra amadong tor college ga habse an thidongna kaya khoi gi nungsi nungon gi por ka je tumina thamoida pamjabal resu kaya hayude yengju kya yengde kainoida thaban chongbo yaure amabu tore kaigum nupi ga thengnamse ai je kokte tonbo ti yenge moina ko kokte tonbo yenge thoimoi nungsi dri yemde ba khongup sakta asiga kongao sakta asiga puri sakta asiga haibjane aduna ai thuduna kya khande adu ai ga hoji leminai ba kho websidi classmate ne ba adu mana ai gi mateng am pangbi larik leibi phiron ga je sahi guding ama ni dum thonbi amaina sum maru apang dong na tinagi ba aduga tasengba igi nungsibadudi kainagi aduga khupang ju selakhi ko adu mana ju khra dum khra akhoi swaina ga mi wor kani ga thajab jante da sigum sakta jne mon koi ga hai jibu ga hai do
ada matam dugi di romantic bhaya di inkhalak pagi matam di lebam di thoi dana ko ai thamoi panjari ni na ado pam da bani na ai adum waro ki de ai na isa dai tom do question khara hange mana pam dri kar gino ai na nang bagi ni ko adagi he na pam dri se ai na matik sa da bagi ni adagi amuke na mai response to ning da basina mana ai gi mam da khan da ma future u de adumaina wahang haga sawam thoida nungsi bamju thokte da gain khalle aduga aingonda aduna para chawam pi di nangna pam midu degi hena chawa amadi oige like tamudaju sidagi di hena tamninga letre hadu tamgen khalle adagi di like haibudaju gold medalist oiga adum oirini adum oirei adagi social status se yamna nem mangatraju adum notable oiba ama oina adum lakhi hojipudi kaim kanda taxi son besu moi yaudabati nate ko adugi wari thingnagi bagi wari gi am lei adu yumni na khoi wife so se lei bani yam li badu no ai ha tu ta sam lak telo ka sa khoi nungsina ga ning ba kai ba hai ba di nam thak tor mase mase mikup sida khoi mi be khoi ingkhalak ba oi ga di ma gi punsi da bilen ele suicide to ba myam yauri na 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 si kari to ni na 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 adu yad de ba ai sa ga do ma wang hang gadam ne he or she has to raise the question ko kaidawi ma pamri no kaidawi ma khaido mi no nungsi bai sidi thutho apam je sum ma je tinjal ka do ne ba aina mi manung sirena mane wada he ne nungsi ka do je ma ge apam magundu aina sum hakal laga ne ba he ne nungsi ka do je aduga mi ne pang da pote ne sum handara dina nungsi bu mayeng sum tar ka ne ba ai yam phai na khangna ba dei nungsi na re ba ai je yu thak na phium sum char tra na ma adum lap thok kin ne ba ada nungsibadi apamane yomga thangdong ne ba ada angang sina blin lembe khotpagi mohta ba isorna mongonda kwaidigi pho param piram ne nang phaujaro khudon lam tambirabani na aidi nupi na tin toromba adigi sumaina kaina gi bajai di nupa na nupi dum phawni khali kai noida mana wang du hangadi o phare phare du di aina ngasi lari film sida nang na pamdo myam yaw du digi aingondagi hand chatkhre natraga ibu lapthokre aduga aina ngasidagi from today's onwards nangna pam yo mi singdugi mathak lan ko aina kaidorki yengoina with firm determination honagi budune ba isor na moida piri ba khudolse aduna blend len bai mota sirga gain hu cha mota yam sathina ko mana pam yo mi do adui mathakta above that desires ko ai leibudu pandam webiyo na message am pijage oh thank you sir ado khoi sir punsida ngasi si yore se adu san an bada ngang wai da kari wai khangi duga mato karam na si lambi da smaina san speech speaker ga myam da advice pi khot pathok je si kamai tor hogi bina ha adu share to bina thuthoy aseng madi ai oja hoi na adum oige na khale akhoi de khoi mung se oja gi mung ne chanu pa jo jani chanu pi jo jani chanu pi na life science ni ko MSc da chanu pa na MSc chemistry ni ai nu pi jo jane ai jo jane akhoi mung se family of the human engineers in me saba engineer gi mung ne khwai digi wang na beba to ya ba kai no do oja je thothoy America the VIP side there is not a president oja ne ba ko aduga France ki moi gi conviction dogs khoi gi court ki supreme court ong le apex court to adugi conviction box ta ne chokri thara pham ya ba je there is only the thesis prime minister ho ya jante adagi Japan da ne not a single can be arrested by the Japanese police without getting permission from the government. Government ya bhagyo the Japanese ki uja pha ya jante. South Korea da moi gi uja na phangba facilities hai India gi union minister da gi hen. China da ga se uja se onthok pani moi na pi ba ga myam se ko. That means German da su uja se top ne. Aduna uja se mi sab engineer ni na adai school college lariba higher secondary ga lai paling de likhali myam je khoina sum school oina ubune se factory ne ba karam factory no de mi saraga thotoi ne ba sador ba mi je adune ba mi sab engineer waja hai je amoina phaga phaja mi sem se mo to thola dina lebak sam chokhat kale aduna moina yamna bebhar tor je adu mak khallaga angang oi dagi waja wai ge na khale ba aduna waja ji so college wai ge not college not university na khalakpa ado college wai rami ado university wai adum apam badum phangjai hai tare adagidi ai
international actor was am pamba aduna international conference seminar adegidi sigeze sum as a actor adum yaw jam pamba adu ai United Nations da 5 times ni wanga musiko adu international conference adegi seminars ka am ya ameda ai certificate ka kya su lode aduga international standard books soi tara di igen khaleba now tara hen greko ai gi lari ayam basi huji noina Amazon da yeng kan da ne stock nil loi hai ne like si stock nil ga palai leba yaudam ne ai like the all the published can I say books in je published books in je loina mak se worldwide no leba China yam lei Latin America lei adigi di Europe ki mahum khara dum lei German jam lei aduna ain khan bada huji phawdi mai pak pa haibidi haibidi ngamde aduga aina tawge na khalakpa pot phokthi ayama tawi ko aduma se thuthoing sa hagi bido self discipline ji amaru wei aduga self discipline ji leiraga ai personal philosophy a to z nga aga chatpanga madina self confidence am wange ba mingon da haidok taba aina tawjage na khanum yam tawbu ngami ba ise ai gondi henba kana layam doino gana manung de ego jam wange ba adu ego di ma panda puthu oidaba manung dam legadaba ego literally mi kai thabo honorni struggle torni ko ai adumaina smile layena adumai thamjage thuthe ko adu sir gi punsi da ko kwai saning ba posak sinjak se masi kari sa aina kwai di saning buje kangsoi thong da bida khogi nga yai ba thaga mana masing fresh na thum jam pa adu sir ai ngon dagi sa aina sir sa kai saning ge hang bdo adi ai student amani sir gi sagum ne haitare adu nom kabok pur la lo kabok ne sa jani de kabok kumba kaithen da yom kaithen ba thuding ga yaw ga khoiba ka tawdo okay adu dam pa masi mo ai sir asi pijaram gani haitare yani sir gi loi yaw resida sana pamda sije ai sir da sina jage adu ai sir gi mai pa bor ni jage sa ini sina ai kudoni ini sina amon nangi wa amon nangi friends in the sina sir gi dor sije sir gi sam ke mai to sam ke oh samare all this come on video